ꯉꯁꯤꯗꯤ ꯀꯥꯔꯗ ꯈꯔ ꯌꯦꯡꯁꯤ ꯑꯩꯒꯤ ꯄꯥꯔꯠꯅꯔꯅ ꯑꯩꯉꯣꯟꯗ ꯀꯣꯟꯇꯦꯛ ꯇꯧꯔꯛꯇ꯭ꯔꯤꯕ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤꯕꯁꯤꯒꯤ ꯍꯤꯗꯟ ꯏꯟꯇꯦꯟꯁꯟ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤ ꯉꯁꯤꯗꯤ Hi, I'm Sakila Yumnam, a certified tarot and crystal healer. ꯑꯍꯥꯟꯕꯗ ꯁꯣꯔꯁꯥꯡꯅ ꯑꯍꯨꯝꯂꯛ ꯍꯣꯟꯕꯤꯔꯣ. ꯃꯁꯜꯁꯤꯡꯗꯨ ꯔꯤꯂꯦꯛꯁ ꯇꯧꯕꯤꯌꯨ. 7 ꯆꯀ꯭ꯔꯗꯨ ꯔꯤꯂꯦꯛꯁ ꯇꯧꯕꯤꯌꯨ. ꯃꯐꯝ ꯆꯥꯅ ꯄꯣꯁꯆꯔ ꯆꯥꯅ ꯐꯝꯕꯤꯌꯨ. ꯑꯗꯨꯒ ꯑꯩꯅ ꯄꯤꯖꯔꯤꯕ ꯄꯥꯏꯜ 1 ꯄꯥꯏꯜ 2 ꯑꯁꯤꯗꯒꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯨꯗ ꯑꯄꯥꯝꯕ ꯄꯥꯏꯜ ꯑꯃꯃꯝ ꯈꯟꯕꯤꯔꯣ. ꯄꯥꯏꯜ 1 ꯈꯟꯕꯁꯤꯡꯒꯤ ꯄꯥꯔꯠꯅꯔꯒꯤ ꯍꯤꯗꯟ ꯏꯟꯇꯦꯟꯁꯟ ꯀꯔꯤꯅꯣ? ꯀꯣꯟꯇꯦꯛ ꯇꯧꯔꯛꯇꯕ ꯀꯔꯦꯟ ꯏꯅꯔꯖꯤ ꯀꯔꯤꯅꯣ? ꯄꯥꯏꯜ ꯅꯝꯕꯔ 1 ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯀꯣꯟꯇꯦꯛ ꯇꯧꯔꯛꯈꯤꯗ꯭ꯔꯥ? ꯑꯍꯥꯟꯕꯗ ꯀꯔꯦꯟ ꯐꯤꯂꯤꯡ ꯍꯥꯟꯅ ꯌꯦꯡꯉꯁꯤꯀꯣ. ꯀꯔꯦꯟ ꯐꯤꯂꯤꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯄꯥꯔꯠꯅꯔ ꯑꯗꯨꯒꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯈꯜꯂꯤꯕ ꯃꯥꯒꯤ ꯍꯥꯏꯗꯤ ꯀꯔꯦꯟ ꯐꯤꯂꯤꯡꯁꯤ ꯀꯩꯅꯣ ꯌꯦꯡꯁꯤꯀꯣ. ꯍꯥꯏꯗꯤ ꯃꯤꯁꯛꯇꯨꯒꯤ ꯍꯥꯟꯅ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯤ ꯑꯗꯣꯝꯗ ꯃꯥꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯅꯠꯇ꯭ꯔꯒ ꯄꯥꯝꯖꯔꯤꯕ ꯃꯒꯨꯟꯁꯤꯡꯗꯨ ꯌꯥꯎꯗꯕꯒꯤꯗꯃꯛꯇ ꯌꯥꯎꯗꯦꯅ ꯈꯜꯂꯤ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ. ꯑꯗꯣꯝꯅꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯌꯥꯕ ꯃꯌꯥꯝ ꯍꯣꯠꯅꯈꯔꯦ, ꯇꯧꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯇꯧꯈꯔꯦ. ꯑꯗꯨꯗ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯗꯕꯗꯣ, ꯏꯅꯐ ꯑꯣꯏꯗꯦ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯤꯒꯤꯗꯅ ꯃꯤꯒꯤ ꯄꯥꯔꯠꯅꯔꯗꯅ ꯁꯤ ꯃꯒꯨꯟ ꯆꯦꯜꯂꯤ, ꯑꯩꯒꯤꯁꯤꯗꯅ ꯁꯤ ꯃꯒꯨꯟ ꯆꯦꯟꯗꯦ, ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯟꯕꯒꯤ ꯇꯥꯏꯞꯇ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯒ꯭ꯔꯦꯠꯐꯨꯜ ꯏꯑꯣꯏ ꯑꯣꯏꯖꯗꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ. ꯑꯗꯣ ꯁꯣꯝꯅꯗꯤ ꯍꯥꯏꯗꯤ ꯄꯦꯟꯅꯕ ꯌꯥꯝ ꯍꯣꯠꯅꯩꯀꯣ. ꯃꯥꯒꯤꯗꯃꯛꯇ ꯄꯦꯟꯅꯕ ꯌꯥꯝ ꯍꯣꯠꯅ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯃꯥꯅ ꯏꯄꯦꯟ ꯄꯦꯟꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯗꯣ ꯁꯣꯝꯅ ꯑꯗꯨ ꯀꯩꯝꯇ ꯃꯥꯁꯤ ꯎꯗ ꯂꯥꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦꯕ. ꯃꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯀꯔꯦꯟꯒꯤ ꯐꯤꯂꯤꯡꯁꯦ ꯀꯩꯝ ꯎꯗ꯭ꯔꯦ, ꯀꯩꯝ ꯆꯪꯗꯦ. ꯍꯥꯏꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯎꯗꯥꯔꯁꯨꯗ ꯃꯥꯁꯤ ꯎꯡꯉꯒ ꯑꯗꯨꯝ ꯂꯩꯔꯦ. ꯀꯩꯝ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯗ ꯂꯩꯇ꯭ꯔꯦꯕꯀꯣ. ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯁꯣꯝꯒꯤ ꯍꯥꯟꯅꯒꯤ ꯄꯥꯔꯠꯅꯔ ꯑꯁꯦ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ, ꯆꯥꯔꯃꯤꯡ ꯑꯣꯏꯕ, ꯑꯗꯨꯒ ꯃꯥꯒꯤ ꯗ꯭ꯔꯤꯝꯗꯨ ꯄꯦꯁꯟ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤ ꯑꯣꯏꯅ ꯍꯧꯔꯛꯏꯀꯣ. ꯍꯥꯏꯗꯤ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ, ꯍꯥꯏꯗꯤ ꯀꯣꯏꯕ ꯆꯠꯊꯣꯛꯁꯤ ꯈꯣꯠꯁꯤ, ꯍꯥꯏꯗꯤ ꯁꯨꯝ ꯎꯗ꯭ꯔꯗꯤ ꯂꯩ ꯉꯝꯗꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ, ꯍꯥꯏꯗꯤ ꯀꯣꯏꯕ ꯆꯠꯁꯦꯗ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯝ ꯂꯩꯕ. ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ, ꯌꯥꯝꯅ ꯆꯥꯔꯃꯤꯡ ꯑꯣꯏꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯑꯗꯣꯝꯗꯁꯨ ꯍꯥꯏꯗꯤ ꯃꯥꯕꯨ ꯎꯔꯗꯤ ꯋꯥꯈꯜꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯅ ꯍꯧꯔꯛꯏꯀꯣ. ꯁꯣꯝꯒꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯍꯥꯏꯗꯤ ꯁꯣꯝꯅ ꯀꯩꯅꯣꯝꯇ ꯍꯥꯏ ꯑꯣꯏꯇꯥꯔꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯥꯁꯤ ꯍꯥꯏꯗꯤ ꯁꯣꯝꯒꯤꯗꯃꯛꯇ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ, ꯔꯦꯗꯤ ꯑꯣꯏꯔꯒ ꯂꯩꯕ, ꯍꯥꯏꯗꯤ ꯈꯨꯗꯤꯡꯃꯛꯇ ꯁꯄꯣꯔꯠ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯔꯛꯑꯦꯕ. ꯁꯣꯝꯒꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯃꯥꯅ ꯐꯥꯎꯕꯗꯣ ꯁꯣꯝꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯃꯥꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯝ ꯌꯥꯎꯕ, ꯏꯃꯣꯁꯅꯦꯜꯂꯤ ꯌꯥꯝꯅ ꯗꯦꯞ ꯑꯣꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯑꯣꯏꯔꯛꯏ. ꯃꯥꯒꯤ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ, ꯃꯥꯒꯤ ꯄꯥꯝꯖꯕ ꯗ꯭ꯔꯤꯝ ꯃꯌꯥꯝ ꯑꯃ, ꯐ꯭ꯌꯨꯆꯔꯗ ꯇꯧꯒꯦ ꯈꯟꯕ ꯃꯌꯥꯝ ꯑꯃ ꯁꯤꯌꯔ ꯇꯧꯕ, ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ, ꯗ꯭ꯔꯤꯃꯤ ꯑꯣꯏꯕ, ꯑꯗꯨꯒ ꯏꯃꯣꯁꯅꯦꯜꯂꯤ ꯌꯥꯝ ꯑꯦꯛꯁꯄ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯏꯀꯣ. ꯁꯣꯝꯒꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯍꯥꯛꯁꯤꯅ ꯃꯔꯨꯞ ꯃꯄꯥꯡ ꯀꯩꯀꯥꯒꯤ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯕꯁꯨ ꯀꯩꯝꯇ ꯆꯪꯗꯦ. ꯃꯥ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯄꯨꯔꯥ ꯁꯣꯝꯗ ꯂꯨꯞꯄꯒ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯩꯌꯦ. ꯑꯩꯗꯤ ꯅꯪꯅ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯝꯗ ꯑꯗꯨꯝ ꯂꯩꯔꯒ ꯂꯥꯛꯑꯦꯀꯣ. ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯃꯥꯁꯤ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝ ꯂꯩꯔꯦ, ꯑꯦꯟꯖꯥꯏꯇꯤ ꯌꯥꯝ ꯂꯩꯔꯦꯀꯣ. ꯍꯥꯏꯗꯤ ꯌꯥꯝ ꯑꯦꯛꯁꯇ꯭ꯔꯤꯝ ꯃꯦꯟꯇꯦꯜ ꯗꯤꯁꯇ꯭ꯔꯦꯁ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯥꯁꯤ. ꯍꯥꯏꯕꯗꯤ ꯋꯥꯈꯜꯁꯤ ꯄꯨꯡꯈꯟꯗꯪ ꯈꯟꯖꯟꯕ, ꯋꯥꯈꯜꯁꯤ ꯄꯨꯡꯈꯟꯗꯪ ꯈꯟꯖꯟꯕ, ꯑꯗꯒꯤ ꯀꯩꯅꯣ ꯏꯄꯦꯟ ꯄꯦꯟꯖꯗꯕ, ꯃꯁꯥꯁꯤꯗ ꯍꯥꯏꯗꯤ ꯏꯅꯤꯡ ꯅꯤꯡꯉꯝꯗꯕ, ꯑꯗꯒꯤ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯕ, ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯃꯉꯣꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯎꯡꯉꯒ ꯋꯥꯈꯜꯁꯤꯗ ꯂꯩꯌꯦꯕꯀꯣ. ꯅꯦꯒꯦꯇꯤꯞ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯄ, ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯑꯣꯕꯁꯇꯦꯀꯜꯁ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯒꯗꯣꯏꯅꯣ, ꯍꯥꯏꯗꯤ ꯑꯇꯣꯞꯄꯗꯒꯤ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯀꯣ. ꯐ꯭ꯔꯦꯟꯁꯤꯡꯗꯒꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤꯗꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ, ꯍꯥꯏꯗꯤ ꯑꯣꯕꯁꯇꯦꯀꯜ ꯈꯔꯗꯤ ꯂꯥꯛꯏ ꯅꯣꯏꯕꯥꯅꯤꯒꯤ ꯃꯔꯛꯁꯤꯗ. ꯑꯣꯕꯁꯇꯦꯀꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯝꯒꯤ ꯋꯥꯈꯜ ꯈꯟꯕꯗꯤ ꯍꯧꯖꯤꯛꯁꯨ ꯄꯨꯔꯥ ꯃꯥ ꯂꯦꯞꯈꯤꯕ ꯑꯗꯨꯃꯥꯏꯅꯃꯛꯇꯤ ꯇꯧꯗ꯭ꯔꯤꯕꯀꯣ. ꯁꯣꯝꯒꯤ ꯋꯥꯈꯜ ꯈꯟꯕꯁꯨ ꯄꯨꯔꯥ ꯂꯦꯞꯈꯤꯕ ꯇꯧꯗ꯭ꯔꯤ. ꯑꯗꯨꯒ ꯑꯇꯣꯞꯄꯗ
ꯄꯨꯔꯥ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦ ꯑꯗꯨꯃꯥꯏꯃꯛꯁꯨ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯈꯟꯗ꯭ꯔꯤ ꯃꯥ ꯃꯇꯣꯝ ꯈꯛꯇ ꯍꯥꯏꯗꯤ ꯄꯨꯡꯄꯥꯛ ꯄꯨꯡꯄꯥꯏꯅꯕ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯀꯩꯝꯇ ꯊꯣꯛꯇꯕ ꯄꯨꯔꯥ ꯁ꯭ꯇ꯭ꯔꯦꯁ ꯑꯣꯏꯕ ꯍꯥꯏꯗꯤ ꯇꯥꯡꯀꯛ ꯑꯃꯗ ꯂꯩꯌꯦꯕꯀꯣ ꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯑꯌꯥꯝꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯌꯥꯝ ꯍꯦꯟꯖꯟꯅ ꯈꯟꯃꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯦꯟꯖꯟꯅ ꯈꯟꯃꯟꯕ ꯑꯗꯒꯤ ꯑꯇꯣꯞꯄꯗꯩꯁꯨ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯑꯁꯤꯅꯁꯨ ꯃꯉꯣꯟꯗ ꯑꯦꯟꯖꯥꯏꯇꯤ ꯁ꯭ꯇ꯭ꯔꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯑꯗꯒꯤ ꯃꯁꯥꯁꯦ ꯄꯦꯟꯗꯕ ꯑꯗꯩ ꯀꯩꯀꯥ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯍꯦꯟꯖꯤꯟꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯦꯟꯖꯤꯟꯅ ꯄꯨꯡꯈꯟꯗ ꯍꯥꯏꯗꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯣ ꯅꯣꯏꯕꯥꯅꯤꯒꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯗꯨꯗꯩ ꯃꯥꯅ ꯍꯦꯟꯖꯤꯟꯅ ꯄꯨꯡꯈꯟꯗ ꯈꯟꯖꯟꯕꯅ ꯍꯦꯜꯂꯦꯕꯀꯣ ꯍꯥꯏꯕꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯀꯩꯁꯨ ꯍꯥꯏꯗꯤ ꯐꯠꯇꯕ ꯄꯟꯕ ꯊꯣꯏꯅ ꯂꯩꯗꯧꯕ ꯅꯠꯇꯦꯕ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯁꯤꯅ ꯍꯦꯟꯃꯟꯅ ꯄꯨꯡꯈꯟꯗ ꯈꯟꯖꯟꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯣꯏꯔꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗꯀꯣ ꯍꯦꯟꯃꯟꯅ ꯄꯨꯡꯈꯟꯗ ꯈꯟꯖꯜꯂꯝꯅꯤꯅ ꯃꯇꯣꯝꯗ ꯑꯦꯟꯖꯥꯏꯇꯤ ꯂꯩꯔꯝꯅꯤꯅ ꯍꯥꯏꯗꯤ ꯁꯣꯝꯅ ꯉꯥꯡ ꯁꯛꯄ ꯀꯩꯝꯁꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯩꯝꯇ ꯎꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯃꯇꯣꯝ ꯈꯛꯇ ꯌꯥꯝ ꯂꯣꯟꯂꯤ ꯑꯣꯏꯅ ꯃꯇꯣꯝ ꯈꯛꯇ ꯍꯥꯏꯗꯤ ꯂꯩꯈꯤꯕꯒꯤ ꯐꯤꯕꯝꯗ ꯃꯥꯁꯦ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯇꯁꯦꯡꯕꯩꯗꯤ ꯃꯥ ꯃꯁꯥ ꯃꯇꯣꯝꯗ ꯈꯟꯖꯟꯕꯅ ꯍꯦꯟꯃꯟꯕꯩꯅꯦ ꯁꯤꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯍꯤꯂꯤꯡꯒꯤ ꯃꯊꯧ ꯑꯃꯗꯤ ꯇꯥꯏ ꯍꯤꯂꯤꯡꯒꯤ ꯃꯊꯧ ꯃꯦꯗꯤꯇꯦꯁꯟ ꯇꯧꯏ ꯈꯪꯗꯦ ꯃꯇꯣꯝꯗ ꯍꯥꯏꯗꯤ ꯂꯩꯔꯒ ꯐꯖꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯒ ꯃꯥꯒꯤ ꯑꯦꯟꯖꯥꯏꯇꯤꯁꯦ ꯀꯣꯛꯅꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯊꯦꯔꯥꯄꯤꯁ ꯑꯃꯒꯨꯝꯕ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯤꯕ ꯐꯖꯅ ꯍꯥꯏꯕꯤꯕ ꯍꯥꯏꯗꯤ ꯇ꯭ꯔꯦꯠꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯪꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯖꯅ ꯃꯥꯕꯨ ꯋꯥꯔꯤ ꯁꯥꯕꯤꯕ ꯑꯗꯨꯒꯨꯝꯕ ꯇꯧ ꯇꯥꯔꯒꯗꯤ ꯁ꯭ꯇ꯭ꯔꯦꯁꯁꯤꯗꯒꯤ ꯁꯣꯏꯗꯅ ꯃꯥꯁꯤ ꯍꯥꯏꯗꯤ ꯃꯄꯥꯟ ꯊꯣꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯃꯥꯅ ꯀꯣꯟꯅ ꯑꯗꯣꯝꯗ ꯄꯥꯎ ꯐꯥꯎꯔꯛꯀꯗ꯭ꯔꯥ ꯐꯥꯎꯔꯛꯑꯣꯏꯗ꯭ꯔꯥ ꯀꯩꯒꯨꯝꯕ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯦꯟꯖꯥꯏꯇꯤ ꯀꯩꯀꯥ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯉꯝ ꯇꯥꯔꯕ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯦꯟꯇꯦꯜ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯑꯃ ꯂꯩꯇ꯭ꯔꯤꯕꯁꯤꯀꯣ ꯐꯖꯅ ꯃꯦꯟꯇꯦꯜ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯑꯃ ꯐꯖꯅ ꯂꯩꯔꯒ ꯐꯖꯅ ꯃꯥꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯁꯨ ꯁꯤ ꯁꯦꯝꯗꯣꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯑꯣꯏ ꯌꯥꯏꯅ ꯀ ꯍꯥꯏꯔꯒ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯀꯩꯒꯨꯝꯕ ꯃꯥ ꯊꯣꯔꯛꯄ ꯉꯝ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯃꯥꯅ ꯁꯣꯝꯗ ꯀꯣꯟꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏꯀꯣ ꯀꯣꯟꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯁꯣꯝꯅ ꯄꯥꯝꯖꯔꯤꯁꯨ ꯐꯪꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯣꯏꯈꯤꯕ ꯃꯥꯅ ꯍꯥꯟꯅ ꯑꯗꯣꯝꯗ ꯍꯥꯏꯗꯤ ꯂꯥꯟꯅ ꯈꯟꯈꯤꯕ ꯀꯩꯀꯥꯗꯣ ꯁꯦꯡꯗꯣꯛꯑꯒ ꯍꯥꯏꯗꯤ ꯁꯣꯝꯗ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯋꯤꯁ ꯑꯗꯣꯝꯅ ꯈꯟꯖꯩꯗꯣ ꯐꯨꯜꯐꯤꯜꯃꯦꯟ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛ ꯇꯥꯔꯗꯤ ꯑꯗꯣꯝꯗ ꯁꯣꯏꯗꯅ ꯃꯥꯅ ꯀꯣꯟꯇꯦꯛ ꯇꯧꯔꯛꯀꯅꯤ ꯑꯗꯣꯝꯗ ꯐꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯑꯃꯨꯛꯀ ꯍꯥꯏꯕꯗꯤ ꯍꯥꯟꯅꯒꯤ ꯄꯥꯁꯇ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯧꯔꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯨ ꯌꯥꯝꯅ ꯆꯦꯁꯟꯅꯕ ꯐꯨꯜꯐꯤꯜꯃꯦꯟ ꯏꯃꯣꯁꯅꯦꯜ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜ ꯐꯨꯜꯐꯤꯜꯃꯦꯟ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯁꯦꯇꯤꯁꯐꯦꯛꯁꯟ ꯑꯣꯏꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤꯀꯣ ꯀꯥꯔꯠꯁꯤꯅ 5ꯒꯤ ꯄꯥꯔꯠꯅꯔꯒꯤ ꯍꯤꯗꯟ ꯏꯟꯇꯦꯟꯁꯟ ꯀꯔꯤꯅꯣ ꯀꯣꯟꯇꯦꯛ ꯇꯧꯔꯛꯇꯕꯒꯤ ꯀꯔꯦꯟ ꯏꯅꯔꯖꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯀꯔꯦꯟ ꯏꯅꯔꯖꯤꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯇꯝꯗ ꯒꯤꯞ ꯑꯦꯟ ꯇꯦꯛꯀꯤ ꯚꯥꯞꯇ ꯂꯩꯔꯦꯀꯣ ꯃꯥꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯁꯣꯝꯅ ꯍꯥꯟꯅ ꯍꯧꯔꯛꯇ ꯇꯥꯔꯒꯗꯤ ꯁꯣꯝꯅ ꯍꯥꯟꯅ ꯍꯥꯏꯔꯛꯇ ꯇꯥꯔꯒꯗꯤ ꯃꯥꯁꯨ ꯔꯦꯁꯄꯣꯟ ꯀꯩꯝꯇ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯃꯥꯁꯦ ꯂꯩꯈꯔꯦꯀꯣ ꯍꯥꯏꯕꯗꯤ ꯒꯤꯞ ꯑꯦꯟ ꯇꯦꯛꯀꯤ ꯃꯑꯣꯡꯗ ꯃꯥꯁꯦ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯂꯩꯈꯔꯦ ꯑꯩꯅ ꯍꯥꯟꯅ ꯀꯩꯁꯨ ꯍꯧꯔꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯁꯤ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯃꯇꯣꯝꯗ ꯍꯥꯏꯗꯤ ꯌꯥꯝ ꯏꯒꯣ ꯌꯥꯝ ꯀꯟꯕꯒꯤ ꯋꯥꯐꯝꯃꯛꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯥꯗꯗꯤ ꯍꯥꯟꯅ ꯍꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯀꯩꯝ ꯂꯩꯇ꯭ꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁꯣꯝꯅ ꯋꯥꯔꯤ ꯁꯥꯔꯛ ꯇꯥꯔꯒꯗꯤ ꯃꯥꯁꯨ ꯋꯥꯔꯤ ꯁꯥꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯂꯩꯈꯔꯦꯕꯀꯣ ꯅꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯏꯁꯇ꯭ꯔꯣꯡ ꯐꯥꯎꯟꯗꯦꯁꯟꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯑꯆꯦꯠꯄ ꯃꯔꯤꯗ ꯍꯧꯔꯛꯏꯀꯣ ꯍꯥꯏꯗꯤ ꯑꯃꯒꯤ ꯕꯥꯔꯗꯦ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯑꯃꯒꯤ ꯁꯛꯁꯦꯁ ꯃꯆꯥ ꯑꯃ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯃꯆꯥ ꯃꯆꯥꯁꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯄ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯔꯝꯃꯦꯀꯣ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯕꯥꯅꯤꯒꯤ ꯗ꯭ꯔꯤꯝ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯡꯃꯤꯟꯅꯈꯤ ꯍꯥꯏꯕꯗꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯃꯤꯟꯅꯈꯤꯀꯣ ꯑꯩꯗꯤ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯗꯤ ꯗ꯭ꯔꯤꯝ ꯃꯌꯥꯝꯁꯨ ꯁꯦꯌꯔ ꯇꯧꯃꯤꯟꯅꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯃꯠꯇ ꯍꯥꯏꯗꯤ ꯌꯨꯅꯤꯇꯤ ꯌꯥꯝꯅ ꯑꯣꯏꯅ ꯃꯕꯥꯅꯤꯁꯦ ꯌꯥꯝꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯧꯔꯛꯈꯤꯀꯣ ꯑꯁꯣꯝꯒꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯕꯥꯅꯤꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯅꯦꯛꯁꯟꯗꯣ ꯌꯥꯝꯅ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯗꯨꯒ ꯄꯨꯜꯂꯒ ꯌꯥꯝꯅ ꯑꯦꯟꯖꯣꯏ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯣꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈꯤꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯐꯥꯎꯟꯗꯦꯁꯟꯗꯣ ꯌꯥꯝꯅ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯐꯥꯎꯟꯗꯦꯁꯟ ꯑꯣꯏꯔꯛꯄꯀꯣ ꯍꯥꯏꯗꯤ ꯑꯃꯠꯇ ꯑꯣꯏꯕ
ꯁꯨ ꯑꯣꯏꯔꯛꯑꯦ ꯅꯕꯥꯅꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯃꯤꯟꯅꯔꯦ ꯑꯃꯅ ꯑꯃꯕꯨ ꯍꯥꯏꯗꯤ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯕ ꯑꯃꯒꯤ ꯁꯛꯁꯦꯁ ꯂꯥꯛꯑꯁꯨ ꯑꯃꯅ ꯍꯔꯥꯎꯕ ꯑꯃꯒꯤ ꯂꯥꯛꯑꯁꯨ ꯑꯃꯅ ꯍꯔꯥꯎꯕ ꯑꯗꯨꯒ ꯑꯦꯅꯤ ꯍꯥꯏꯗꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯂꯥꯛꯄꯗ ꯌꯥꯝ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯅꯕꯗꯣ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯔꯛꯏꯀꯣ ꯅꯨꯡꯁꯤꯕꯁꯦ ꯐ꯭ꯌꯨꯆꯔꯒꯤ ꯄ꯭ꯂꯥꯟ ꯐꯥꯎꯕ ꯍꯥꯏꯗꯤ ꯆꯥꯎꯔꯥꯛꯅ ꯍꯣꯠꯇꯣꯛꯈꯔꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯆꯍꯤꯁꯤꯗ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯂꯨꯍꯣꯡꯁꯤ ꯈꯣꯠꯁꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯆꯍꯤ ꯁꯥꯏꯕꯣꯡ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗꯅ ꯍꯥꯏꯗꯤ ꯌꯨꯝ ꯀꯩꯒꯤ ꯐꯤꯕꯝ ꯀꯩꯀꯥ ꯑꯗꯒꯤ ꯊꯝꯅꯤꯡꯕ ꯀꯥꯔꯕꯨ ꯑꯣꯏꯔꯣ ꯀꯩꯕꯨ ꯑꯣꯏꯔꯣ ꯑꯗꯨꯐꯥꯎꯕ ꯍꯥꯏꯕꯗꯤ ꯅꯕꯥꯅꯤꯁꯦ ꯐꯖꯅ ꯗ꯭ꯔꯤꯝ ꯇꯧꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯍꯥꯏꯗꯤ ꯑꯣꯏꯔꯛꯈꯤꯀꯣ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯅꯣꯏꯕꯥꯅꯤꯃꯛꯁꯦ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯣꯖꯤꯁꯟꯗꯨꯗꯤ ꯍꯦꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯆꯧꯔꯝ ꯀꯥꯕꯒꯤ ꯇꯥꯏꯞꯇ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯏꯀꯩ ꯑꯅꯤꯃꯛꯁꯤ ꯂꯩꯅꯔꯦꯀꯣ ꯍꯥꯏꯕꯗꯤ ꯁꯣꯝꯅꯁꯨ ꯁꯣꯝꯅ ꯈꯜꯂꯤꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯕ ꯑꯗꯒꯤ ꯃꯥꯅ ꯈꯜꯂꯤꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯩ ꯍꯥꯏꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯗꯨ ꯗꯤꯐꯦꯟ ꯇꯧꯔꯒ ꯂꯩꯕꯩ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯃꯔꯛꯁꯤꯗ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯀꯣ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤ ꯁꯤꯁꯤꯗ ꯍꯥꯏꯕꯗꯤ ꯐꯥꯏꯠ ꯈꯔꯁꯨ ꯇꯧꯅꯈꯔꯦ ꯑꯗꯩ ꯍꯥꯏꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯏꯁꯥ ꯏꯁꯥꯒꯤ ꯗꯨꯅ ꯋꯥꯈꯜꯗꯨꯗ ꯂꯣꯏ ꯂꯦꯞꯅꯔꯒ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯟꯅꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯒ ꯍꯥꯏꯗꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯥꯏꯠ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯗꯤ ꯊꯣꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯄꯨꯔꯥ ꯑꯣꯏꯅ ꯆꯠꯊꯣꯛꯅꯈꯤꯕ ꯅꯠꯇ꯭ꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯣꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯍꯥꯏꯗꯤ ꯃꯔꯛꯇ ꯂꯥꯛꯄ ꯑꯣꯕꯁꯇꯦꯀꯜ ꯃꯌꯥꯝꯗꯨꯗꯒꯤ ꯑꯗꯣꯝꯁꯦ ꯆꯠꯊꯣꯛꯄꯐꯥꯎ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯋꯥꯔꯧꯅꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯥꯎꯔꯒ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯑꯃꯅ ꯍꯥꯟꯅ ꯍꯧꯔꯒ ꯋꯥꯔꯤꯁꯦ ꯍꯥꯏꯗꯤ ꯂꯥꯜꯂꯦ ꯏꯕꯥꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯇꯧꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯣꯏ ꯂꯩꯅꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯤꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯆꯨꯋꯦꯁꯟ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯆꯨꯝꯃꯦ ꯇꯧꯕꯗꯣ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯆꯨꯝꯃꯦ ꯍꯥꯏꯔꯒ ꯂꯦꯞꯄꯒ ꯄꯨꯔꯥ ꯂꯦꯡꯗꯕ ꯎꯄꯥꯝꯕꯤꯒꯤ ꯇꯥꯏꯞꯇ ꯂꯣꯏꯅ ꯂꯦꯞꯄ ꯂꯩꯅꯔꯦꯕ ꯑꯗꯨꯅꯗꯤ ꯍꯥꯏꯗꯤ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯑꯝꯇ ꯇꯥꯟꯅꯗ꯭ꯔꯕꯅꯤ나 ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜꯂꯣꯟꯉꯩꯗꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯂꯩꯅꯔꯤꯑꯕꯀꯣ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒ ꯂꯩ ꯇꯥꯔꯒꯗꯤ ꯇꯨꯡꯗ ꯍꯥꯏꯗꯤ ꯅꯣꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯣꯏꯕꯥꯅꯤꯃꯛ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯑꯣꯏꯕ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯥꯊꯤꯅ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯑꯣꯏꯕ ꯑꯣꯏꯔꯅꯤ ꯌꯥꯝ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯅꯣꯏꯒꯤ ꯊꯥꯔꯠ ꯄꯔꯁꯟ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯑꯝꯕ ꯌꯥꯏꯀꯣ ꯊꯥꯔꯠ ꯄꯔꯁꯟ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯕ ꯌꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨ ꯍꯥꯏꯗꯤ ꯏꯀꯣꯝ ꯀꯣꯝꯊꯣꯛꯑꯕꯅꯤꯅ ꯑꯇꯣꯞꯄ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯀꯣ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕꯅꯤꯅ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯅꯤꯃꯛ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯁꯨꯝ ꯍꯣꯡꯗꯅ ꯂꯩ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯁꯣꯝꯒꯤ ꯍꯥꯟꯅꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯑꯗꯣꯝꯗ ꯀꯣꯟꯇꯦꯛ ꯍꯥꯏꯗꯤ ꯇꯧꯔꯛꯀꯅꯤ ꯑꯃꯨꯛ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯃꯈꯥ ꯇꯥꯅꯤ ꯍꯥꯏꯕꯒꯤꯗꯤ ꯍꯥꯏꯗꯤ ꯎꯕ ꯐꯪꯗꯦꯀꯣ ꯍꯧꯖꯤꯛꯀꯤ ꯁꯤꯗ ꯌꯥꯁꯟꯅꯕ ꯑꯃ ꯄꯨꯔꯛꯑꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯗꯣꯛꯄꯤꯗ ꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯀꯣꯟꯇꯦꯛ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯑꯃꯨꯛ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯎꯕ ꯐꯪꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯇꯦꯔꯣ ꯔꯤꯗꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯈ꯭ꯔꯤꯁꯇꯦꯜꯅ ꯃꯌꯥꯝꯗ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯇꯧꯋꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯖꯦꯟꯇꯜ ꯒꯥꯏꯗ ꯄꯤ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤꯗꯃꯛꯇ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯒꯤ ꯑꯩꯒꯤ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯕꯤꯌꯣ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯕꯇꯟꯗ ꯅꯝꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤꯗꯃꯛꯇ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯀꯔꯝ ꯀꯔꯝꯕ ꯒꯤ ꯃꯇꯥꯡꯗ ꯑꯩꯕꯨ ꯇꯦꯔꯣ ꯔꯤꯗꯤꯡ ꯇꯧꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨꯁꯨ ꯀꯃꯦꯟꯗ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯄꯥꯔꯁꯣꯅꯦꯜ ꯔꯤꯗꯤꯡꯒꯤꯗꯃꯛꯇ ꯑꯩꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯏꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯟꯇꯦꯛ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯜ 14 ꯐꯥꯎꯕ ꯑꯩꯒꯤ ꯈ꯭ꯔꯤꯁꯇꯦꯜ ꯕ꯭ꯔꯦꯁꯂꯦꯠꯁꯤꯡ ꯑꯩꯅ ꯑꯣꯐꯔ ꯄꯤꯖꯔꯤ ꯁꯨꯞꯅꯒꯤ 999ꯗ ꯑꯦꯅꯤ ꯍꯦꯜꯊ ꯋꯦꯜꯊ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯕꯨ ꯑꯣꯏꯕ ꯑꯣꯏꯔꯁꯨ ꯁ꯭ꯇꯨꯗꯦꯟꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯈ꯭ꯔꯤꯁꯇꯦꯜ ꯕ꯭ꯔꯦꯁꯂꯦꯠ ꯑꯅꯤꯗ ꯁꯨꯞꯅꯒꯤ 999ꯗ ꯐꯪꯕꯤꯔꯒꯅꯤ ꯃꯌꯥꯝ ꯑꯐꯕ ꯅꯨꯃꯤꯠ ꯑꯣꯏꯕꯤꯌꯣ ꯁ꯭ꯇꯦ ꯄꯣꯖꯤꯇꯤꯚ ꯀꯤꯞ ꯁꯥꯏꯅꯤꯡ